Ahanbada Maruoiba Pau. Sak Khangdaba Singna Children Home Amada Nongmei round taret Rom Kapsilamle Maikay Adumgi miyamna condemn tawragli. Waqf Board Amendment Act 2025 ki mayokta Supreme Court petition file tawragani haina Sakir Ahmad na fongdokre. Defense Minister of State Sanjay Seth ngasi Manipurda laktuna Myanmar ngamkhay sambal khabagi thabag yengsinkre. Mahesor Thonawzamda RPI athawalegi State President gi fam lanthokre. Chayo ama hena Delhi da layraba ex-Chief Minister N. Biren ngasi Imphal da thunglabada mahakpu sawgatpe MLA singna okre. Thiba khangdana layriba Mukesh ki investigation NIA da sinabiyu haina High Court ta petition thakre. Moregi dukan kayadagi yamlaba yu fagatkre. Lebak sigi jail singda layriba nupi amadi angang inmate singna thengnariba awaba singi matangda NHRC na sumo to cognizance lawkhatkre. Sak Khangdaba Singna Children Home Amada Nongmei round taret Rom Kapsilamle maikay adonggi miyamna condemn tawrakli. Sak Khangdaba miyoy ani na ngarang ahing nangyay matung ngasi ayuk anganba pung amaga minute ni furam tatpa matamda sa Golban Menyo layakta layba kana layzadraba angang nupa masasing na layriba Children Home Amada Nongmei round taret Rom Kapsilamle hairi. Hiramasigi matang na thawdok thokhomdagi phangba pawgi matung inadi Children Home adugi gate ta khinba CCTV camera footage amagi matung ina khulai macha paiba Sak Khangdaba miyoy ani aduna home adugi gate ki makha thangba sarukta pakthaduna Nongmei round taruk taret Rom Kapsilambani hairi. Social Welfare Department ki Integrated Child Protection Scheme gi makhada Children Home for Boys haina mingthon ba home asi United Social Development Association haina mingthon ba NGO amana chalai ba home ni hairi. Hairi ba home asi special contractor oiba Khaidem Kalachan kauba miyoy amagi yumga puna laiminabani. Thawdok aduda athingma matam oibana thoina asok apandi yawkhide. Hojik fawbugi oina kanana kari maramgi damak Nongmei Kapsilamlibano haibagi maram chapchaba khangba ngamdri. Thawdok asigi matangda Lamphel Police na case ama register tawkhre. Amaromda Nongmei Kapsilambagi thawong adubu yaningdaba fongdoktuna sa Golban Menyo layrak apunba mayra paibina sinduna wakat mifam chathakre. Wakat mifam aduda saruk yakibi mayra paibigi President Maibam Purnima sina kana layzadraba singna layriba homda Nongmei Kapsilamba yaningde. Nongmei Kapsilamba singna miyam khangna sengdokpira u haiki. Waqf Board Amendment Act 2025 ki mayokta Supreme Court ta petition file tawragani haina Sakir Ahmad na fongdokre. Handakta nauna Lok Sabha Rajya Sabha animagta bill pass tawraba matungda India ki President Draupadi Murmu na approval pikiba Waqf Board Amendment Act 2025 ki mayokta Supreme Court ta petition file tawragani haina Wabagay Kendra gi social worker Sakir Ahmad na fongdorakli. Ek asi fundamental right ki manung chanba right to religious freedom article 25 ki mayoktani aduga article asina India da layriba Muslim singbu aduki matik thawai nungai 100 loinana Muslim singbu namthana bo honari haina maral siri miyamna su hena khangbiram lagani Waqf Board ki layriba property pumnamak mapu alagi mingda ipai pusingna Muslim community khagtana sizinana bagi damak kathok pirambani haiba property sing asida Muslim singi yamna maru oiriba masjid namasonfam madrasa dharmagi oiba Mahaitampham, Kabristan, Asiba Pumpham Amadi, Orphan Home Mama Mapa Layzadraba Singi Layfam na Chingba Singni. Masi Islam Dharma Chatpa Sing Khagtana Sizinaba Yaba Amadi, Dharmaga Yamna Naknaba Mari Laynaba Property Singni. Masi India gi Sangbidhana piba Right to Religious Freedom gi matung inna, Sizinaba Yaba gi Ayaba pibiri aduga, Sizinaduna sulakli. Islam Dharma gi senglaba property sing asibu asoiba thiraga matpayana ba semdok semjin tawba ek ama chatna halakba haibasi Muslim aikhoibu hingna phumbaga mana hali haina su pendaba fongdorakli. Defense Minister of State Sanjay Seth ngasi Manipur da laktuna Myanmar ngamkhai sambal khabagi thabak yengsinkre. Bharat Lenga ki Minister of State for Defense Sanjay Seth numit ini ki khongchatta ngasi Imphal da thungladuna Kamjong district ta chatuna mafam aduda paikhatliba tongan ba thabak sing yengsinbaga loinana Indo Myanmar ngamkhai sambal khabagi thabak su haktingnana yengsinkre hairi. Pawasina hai Minister of State for Defense Sanjay Seth na ngasi Imphal da thunglabada BJP gi MLA singna Imphal gi airport ta harauta yamna okhi. Tungda MLA singa unaduna wari sanaba aduda MLA TH Basanta Kumar, Govindas Konthaujam, L Susindro, KH Ibomcha, Sapam Kunjakeswar amadi BJP Manipur Pradesh ki General Secretary K Sarat Kumar su sarugyaki. Adum oinama unaba aduda kari karamba wafam sing khanakibagi haibadi khangba ngamdri. Minister Sanjay Seth na helicopter tongduna Kamjong da chatki. Kamjong da hek thungbaga mafam adugi district administration amadi state armed police force ki kanguna harauta yamna okhibaga loinana Indo Myanmar ngamkhai sambal khabagi thabak yengsinki. Loinana Central Armed Force ki makok thongba singa unaduna wari sanaki hairi. Chayol ama hena Delhi da layruraba ex-Chief Minister N. Biren ngasi Imphal da thunglabada mahakpu sawgatpa MLA singna okre. Chayol ama hena Delhi da layrakhiba hanagi Chief Minister N. Biren ngasi Imphal da halakre. N. Biren na Imphal gi International Airport ta thunglaba matamda mahakpu sawgatpa MLA sing amadi BJP Manipur Pradesh ki luchingba singna harauta yamna okre. Hanagi Chief Minister N. Biren na social media da thagalakpa post amada mahakna Imphal da thunglaba matamda mahakpu MLA sing amadi party gi luchingba singna harauta yamna uglamba adusu apenba fongdokhi.
N Birena social media da thagalakiba post aduda L Susindro Kates Ibomcha Sapam Kunje Kesor amadi BJP Manipur Pradesh ki General Secretary K Sarat Kumar na lengyan fi yan bibaga loinana momon nokpagi photo singsu uba phangki Ningsing mayabadi tha asigi mangada tongan bapungfamda Imphal Airport ki Guwahati tamna chatuna Assam ki Chief Minister Hemanta Biswa Sarmaga unaduna wari sanakiba amadi makhata na Delhi da paisinduna leirakibani Assam ki Chief Minister Hemanta Biswa Sarmaga unaduna wari sanakiba aduda MLA L Susindro Govindas Konthauzam Kates Ibomcha TH Samkumar MD Nasir TH Santi M Rameswar amadi BJP Manipur Pradesh ki General Secretary K Sarat Kumar Susaruk yakibani Maheswar Thonauzamda RPI Athawale gi State President gi fam lanthokre RPI Athawale Manipur State Unit ki mapangal hena kankhat hanaba pandamda party asigi National Secretary su oiriba Maheswar Thonauzamda party asigi State President gi fam khusinarakle Delhi da leiba party asigi National President su oiriba Union State Minister Ramdas B Athawale gi office dangarang pangthokhiba famsinabagi mifam aduda Ramdas B Athawale na fongdokhibada Maheswar Thonauzam asi mating leibalu chingba ama oibana hana National Secretary oina thawpuriba asigi mathakta Manipur State ki President gi fam asi khutsina asigi makha tarakpo oina party asi Manipur miyam khakta tana ECI na Sak Khangdaba Manipur gi State Party ama oirakliba asisu Maheswar Thonauzam gi hotna zaman gi mahini Maheswar na Manipur amadi Delhi ani gi marakta leiriba gap adu mensinduna pau phaudok phaujin tawbada natana Manipur miyam gi paujal adumak puduna lakli masina Manipur da party asigi hena mapangal kankhat hanbada Maheswar na achauba thaudang lauri Masigi damak mangonda Manipur State ki President ni mafam asi khutsinabani mahakna makhata na hai fam khutsinaba asina Manipur da RPI Athawale gi mapangal kankhat hanba ngamlagani loinana Maheswar na party ki thabak thoram sing mapung phana amadi niyom niti ngakna thabak tawrakpa ngamgani haibigi achet pathajaba lei haina so fongdokhi More gi dukan kaya dagi yamlaba yu fagat khre Security Force na Tengnopal District ki More Police Station na konba More Border Town da leiba dukan kaya da jangduna thiba humbagi thabak chathabada yu kaya fagat pangamle hairi Police tagi fangba pau amana hai fagatlaba using adudi whiskey bottle chamakun rum bottle nifumathoi wine bottle kunmari vodka bottle tarataret amadi beer bottle marfuni hairi Nakalamoromda Churchanpur district ki manung chana leiba Churchanpur town da Manipur police na sathakiba liquor drive amada Indian made foreign liquor amadi beer kaya fagat pangamle hairi Police ki pau amana hai fagatlaba using adudi whiskey bottle chani humfutaret rum bottle humrad nithoi amadi beer can chama humphuni Churchanpur daki fagalaba using adu media executive magistrate amadi excise ki personnel sing yauraga thugaiduna manghankhre haina su pau asna makhatari thiba khangdana leiriba Mukesh ki investigation NIA da sinabiu haina high court ta petition thakre mamang thagi tara taruk tagi thiba khangdana leiriba chahi kunlom suraba luangte Mukesh mangkibagi investigation asi National Investigation Agency NIA da sinabiu haina Manipur High Court ta petition ama submit tawkre state ki law enforcing body sing na thiba phangdana leiriba Mukesh ki mari makhong puthokpa ngamdana leiriba asida pendraduna thasi ki tareta High Court of Manipur da petition asi file tawkibani hairi JSC against the disappearance of Luangte Mukesh ki convener S Sukdev Sharma na fongdorakpada hiramasigi matangda National Human Rights Commission faubada wakat kiba laikre adubu state ki authorities sing na issue asi national level power yaukraba asida thausadana leibugum tawriba asi pendaba fongdorakli Ningsing mayabadi issue asi Congress ki MP Inner Manipur Dr. Angomcha Bimol Akoizam na April 3 da Lok Sabha da pukhatuna Union Home Minister Amit Shah na intervention tawbiduna atupada resolution ama puraknaba pukning chingsinkiba laikre Amaromda state government asina su kay sampat lemajam lekai da leiba Luangte Mukesh ki mari makhong takpa ngamba miyoida lupa lakh tara pigani haina lauthokhibasu laikre thiba khangdana leiriba Mukesh asi Churchanpur district ki manung chanba Jaujang tek phawba mahakna car thauduna chatkibagi tracking record sing phangba ngamkiba laikre Leibak sigi jail singda leiriba nupi amadi angang inmate singna thingnariba awaba singi matangda NHRC na sumoto cognizance lokhatkre Leibak asigi tongan ba jail singda leiriba nupi amadi angang inmate singna thingnariba khudongchadaba singi matangda National Human Rights Commission NHRC Indiana sumoto cognizance ama lokhatkre hairi Pawasin hai masida mi kaya hena chinna thamjanba analayeng yauna pifam thoba khudongchaba sing pidaba yauri khudongchadaba sing asi NHRC gi special monitor sing amadi reporter sing dagi khangba ngamkhibani hairi masigi mathakta jail da leiriba nupi singi hak amadi ikai khumnaba matpa pamdaba thodok sing thokpa hengalakpana wakhal leita handaba jail manungda lunan bagi changwatpa matik chaba toilet sanitary napkins amadi afaba thaknaba ising marang kaina phanghandaba machi oiba chinjak pijadabana miron bising amadi angang macha cheliba mama sing da khudongchadaba kaya mayok nahanba nupi prisoner singa laiminariba macha sing mahai masing tambagi khudongchaba matik chana phanghandaba amadi legal aids vocational training amasung rehabilitation yauna welfare program sing kanglon sumna implement tawdaba yauna tongan ba isu kaya yauri
Isusing asigi yenglaga commission asina state amadi union territory khudingmaki chief secretary singda chayol marigi manungda report ama lankhatnaba khangankre. Report aduda state ki jail da leiriba nupi prisoner masing machaga loinana leiriba nupi prisoner masing gi apunba masing miro labi prisoner singi masing amadi under trial prisoner singi masing chahi amagi mathakta jail